ngasi aina lanthok chagadriba topic asigi mamingdi ishorgi wayan yathang amasung thoujan haiba asigi maramda aikoina khara yengminasi sinawsing aikoina kanagumba mi amana hiram amagi maramda ngangba matamda aikoina mana ngangliba khudim ato bible gi matungna support tawgadamni madu natragadi thajabiganu aina ngangliba ase bible dagi natrabadi sinawsa aigi video asibu yengbiribasingna aina ngangyibase thajabiganu aije aranba paw sandokpa mini haina nakoina khanbiyu khoi howdringda akhoi ahanbada ishora प्रार्थना तौजसे सगदा लैबा यानुमनि चारबा थौजान हाइबा इपा ना पोइनगा लेतना थागचरे इपा ngасidi मालम पृथ्वी सिदा लैबा ख्रिस्तान क्यामरुमना नाहाकी थौजान अमसुंग नाहाकी वायन जाथंग लैनबा मरि असिगी मरमदा भाप तादबा क्यामरुम लैरि इपा ईश्वर अदुने इपा हाइदे भिरम असिगी मरमदा पाप सलबा नायना ngangjagadauri इपा आइना हाइ सिंगी हाइतन ngangadam nate aidi laikhomne ipa nahangna sinnabiu naki thawaina singbiduna naki asumba bible gi asumdu khaktang angthokchaba ngamanbiu tare besinaw khuding da sunahana bor pinna biduna makhoi da su hena bhap ta bhaibdu ohenbiu prabhu jisu christ gi mingda khurumjari amen ngasi aina ngangadriba topic ase aigi stand suni aina kamaina arang khubam se logi mapana aina arang khubam phangani haina thajabara natraga thajaba amasung prabhu jisu christ gi mapana lo ngalaga arang khubam phangani haina thajabara haiba asigi maramda nakoina aigi stand ase phajana khangbiu aikhoi yengsi bible da aikhoi je kamaina kanbi aikhoi je kamaina sumanbi ba amasung kanbi ba arang khubam phangba chamane isnawse haiba tamsing ache chamane masi aduna aikhoibu kamaina kanbibra haibdo aikoni yengsi Ephesians 2 gi aita aikoi mayamna khangnare maramdi thoujanna thajabagi mapana nakhoibu kanbire masi nakhoidagi natte ishorgi khudoni habni ishorna aikhoida pibiba khudoni karino thoujan gi mapana ishorgi thoujan gi mapana prabhu jisu christ gi thoujan gi mapana mangonda thajaba laiba adugi matengna aikhoibu kanbi habni हाइदे थाजबगी मपाना थौजाना इखोइबु कनबी हैबनी ईश्वरगी थौजाना इखोइबु कनबी हैबनी अदुगा रोमन्स 3:24 दा असुमना है जीसु ख्रिस्त दा लैबा हंदोकपीबा अदुगी मपाना ईश्वरगी थौजाना लेमना सुमहनबी हैबनी अदुना इखोइबु सुमहनबीबा हाइबदी इखोइबु कनबीबा हैबसे कनागी मपाना नो ईश्वरगी थौजानगी मपाना लेमना फ्रीदा सुमहनबी हाइना इखोइना सिदा Bible da bibiri Romans 3:24 English da yengbiu aduga Romans 5 ki 1 amasung 9 da ikoina amu yengsi masi English da pire Manipur ai adum Manipur da parake matam je tena launa hona jage maram aduna aikoibu thajabagi mapana sumhan bira banina aikoigi ibungo Jisu Christ gi mapana aikoi ishoga ingthana laire habni koina patore ishoragi akoi ishorgi yengnabo oiduna laire adubu aikoina thajabagi mapana prabhu jisu christ da thajabagi mapana aikoibu lemna aikoibu sumanbi habni thajabagi mapana aikoi sumanbi bani habdi aikoibu arangkhubam bibani aduga verse 9 da sumna hai maram aduna jisu gi ina aikoibu sumanbi rabani na mahaki mapana aikoibu ishorgi mai hauna saubadigi kaya da hena kanbi kadaba haibdi ishona mai hona sawa ikoina pap toba matamda ishogi wain da thang toba matamda ishogi asaw da ikoi dai thei adubu prabhu jisu christ gi igi mapana ikoi bu chamanbi haibni ikoina phangadaba pakhi dandi khudima adu kadaba I da ikoi thawai yaubna prabhu jisu christ gi tabi khiba I aduna ikoi thawai gi maman singa da pibire aduna mangonda thajaba amasung thaujan gi mapana ikoi bu kanbi habni maki igi mapana ikoi bu samthokpi habse masi bible da asum hai kono je pakreba texting asidege koina khangi ikoi bu kamaina suman bibra ikoi bu kamaina arang khupam bibra habse thaja bagi mapan thaujan gi mapana akoina shoda thaja bagi mapana amasung prabhu jisu christ gi igi mapana ikoi gi papsing ase samthokpi ba adugi mapana ikoi bu
kanbibani haibsini aduna thajabagi mapana thawjana ikhubu kanbi haina bible da mek singna hai lona kanbi haide amu yangsi lona ikhubu kanbiba ngambra lona ikhubu sumanbiba ngambra haibse ekhoina mu yangse Romans 3 gi 20:28 ta yangse 20 da ai manipur da num phajar ke maram aduna wain da thangak pagi mapana kanabusu ishor gi miyang da sumhan biroi maram di wain da thangi mapana pap khanglai i hai masina harib je kaino ishor gi lo ngakpana yathang thara ngakpana aikhoi da arang khubam leite aikhoina arang khubam phangani habse bible da i de masina iribase yamna mayek senge aduga 28 ta soe maram di mi di wain da thangi thabak yaudana thajabagi mapana sumanbi haina aikhoina khangi hai English therefore we conclude aikhoina what setare that a man is justified by faith without the deeds of the law law gi thabak sing ase wain da thang ya thang tara ase inbagi mapana aikhoi bu suman aikhoi bu suman bi banate habne sigi mapana aikhoi bu suman bi banate adu kari gi mapana thajabagi mapana aikhoi bu suman bi law gi thabak sing yaudana thajabagi mapana aikhoi bu suman bi haina masida mude Galatians 2 gi 16 da amuk pase knowing that a man is not justified by the works of the law law gi thabak sing wain da thangi thabak sing gi mapana inbagi mapana mi amabu ishor gi mi ang da suman bi de habati kan bi de but by the faith of Jesus Christ the Prabhu Jesus Christ da thajabagi mapana aikhoi kan bi bani yam mayek senge sida even we have believed in Jesus Christ aikhoi mangna su Prabhu Jesus Christ on the thajare that we might be justified by the faith of Christ Christ gi thajabagi mapana aikhoi bu suman bi ngai gi tama aikhoi su Prabhu Jesus Christ on the thajare na pol I and not by the works of the law gi thabak sing ado wain da thangi thabak sing ado inbagi mapana nate for by the works of the law shall no flesh be justified law ngakpagi mapana aikhoi thawai amatabu hakchang amatabu mi amatabu kanbiroi haina asumna iri aduga muk 3 gi Galatians 3 gi 11 da mu yangse but that no man is justified by the law in the sight of God ishogi miyang da mi amatabu wain da thangi mapana suman bide it is evident sakilare for the just shall live by faith dharma semba mishna thajabi mapana hingani hamni thajabi mapana dharma semba mishna phangani haina sumna hai aduga mu Galatians 5 ki 4 ekho yangse masida sumna hai Christ has become of no effect unto you nakhoida Christ ase kariguma ithilama talaite whosoever you are justified by the law haidi thajab wanja thangi mapana na khoi na suman bi pataragadi na khoi se Christ da karigumba effect amata laite hamni effect amta ohindre kalisu kana phangdre hamni aduga ye are fallen from grace aduga aikhoi su grace dagi grace phangdrabani grace dagi lekha tarabani haibadi aikhoi je logi mapana aikhoi suman bina bo honarabadi kaidaba aikhoi thoujan adu dagi lekha tarabani haibadi logi mapana logi inbagi mapana aikhoi kanbiba ngamde hamni jiu singa sina 10 commandment makoina ngai makoina mapan thongda 10 commandment ngai adubu makoina Prabhu Jesus Christ angonda thajade aduna maram boiduna makoina long ngai hergasu makoibu kanbiba ngamde madugi dama Jesus na makoida iribani adoi tadi ekoina thajabagi mapana thawjana ikhoibu kanbiba taragadi shogi wenda thene khoibu kanbiba taragadi lo haibsina magi mathau se karino lo se sukan kana darabra magi mathau se karino ekhoi miyengse Romans 3 gi 20 da mu hai ngasai mathakta ju pagre last sentence oi pagake for by the law is the knowledge of sin ham adana law gi mapana pa bai base khangal le haina asumna iri sinausa adana law gi function de karino law na kan bi bangamde law na ekhoi papini nang pap tore habdo ai pap tore habdo law no thokpi Romans 7:7 text am lai adu bai ani je khak pajage ai manipur da parage 7:7 jeri adu oirabde ekhoi na kari haisige wain da thang adu pabla haidi wain da thang ase ekhoi na kan bi bangamdre wain da thang ase pabla haibne
madu khak oidasnu polna haibni aina haibna nate amarom da wain da thangi mapan na nattanadi aina pa masa khanglam loidabani maramdi nahana karam pharoidabani haina wain da thangna hairamdrabdi karam bakarino haiba aina khanglam loi masi makha tana sum baragadi na koina khangani aduna masidagi koina khange madudi wain da thang asina aikhoida papa se khangali bine huran pharoi huran ba se karino habse wain da thang aikhoida khangali aikoina huran ba matamda wain da thang huran pharoi habni mitu lana ba matamda wain da thang mitu lana pharoi hare adu lana ragati aije o papini ai pap tawre habse masi tae wain da thang aikhoida pap habse khangali ba majida maduna taragati aikoina sidagi khange madudi wain da thang asina aikoi papi aikhoidani masina sakyeng dial amagumneba maramdi aikhoina mingen yengba matamda aigi maida pakpada aigi hakchangda phurita chuba amotpa phatta haudi khudik madu uba ngambagumna aikoi miyoiba papi aikhoije wain da thang asigi mapana nang papi ni nang pap semba mini ai pap semba mini haibse wain da thang aikhoida taeba adubu wain da thang aikhoida khangale adubu haribu wain da thang asina aina tawriba pap asidagi samthokpiba kokpiba kanbiba haibase masina sungam ngamde mahakti sumda tangi nang papi oire ai papi oire haibse mahangna aikhoida takpa khaktaneba aduna kanbigadabadi prabhu jisu kristanani yengse ani subada mu aikhoina ani subada ahanba poinda wain da thangna aikhoigi pap khangale ani subada mu yengsi ko for as many as are of the works of the law are under the curse ID are of the works of the law are under the curse hadi law gi thabak sing torba mi khuding ma se sra phangamni for it is written curse is everyone that continue not in all things which are written in the book of the law to do them aduna law na haiba sing se in the missing ado masi kaidobam in the missing ado sira phangapni haibni masina haibdi kaino kande aikhoina logi lon haiba indaba taradi lona masibu maran si hamne ani shubada ikhoina khangadawdi lona magi ani shuba function di lona masi thugaiba khuding mato lo asigi mayokta wain da thangi mayokta onna tainana tawriba khuding ma ado lo asna maran si aba condemn to death tawe si ba haiba adugumba maran ado masina si aba masine aduna haidibase lobu mayongnaba lobu thugaiba missing ado masina maran si haibasina magi mathawneba magi mathaw ahanbana wain da thangna ikhubu lo karino pa haibse karino haibse ikhoida khanganbi aduga ani shubana mabu thugaiba makhai ado masina sirapi haibdi masina maran si haibase masineba aduna hariba wain da thang asina aikhoibu kanbibagi shakti leite aikhoibu kanbigadabadi kanano Prabhu Jisu Krista khaktana aikhoibu kanbiba ngamgani aduna wain da thang asina aikhoina papi ne haida khangladi aikoi pap asidagi aikhoina nanthokki aikhoina kokchage hengo papki dandi asidagi wain da thang maran siriba aikhoiba ani shuba siriba maran siriba asidagi aikhoibu kokpige masidagi nanthokki hairagadi aikhoina kaidoba tai Prabhu Jisu Krista ngonda chenba tai aikhoina Prabhu Jisu Krista ngonda changba tai changnaba matam aduda khakta mahana aikhoibu kanbiba ngamgani haibasneba amu aikhoina makhatani yengchiko is faith in Jesus Christ destroy the law adoi tadi aikhoina Prabhu Jisu Krista ngonda thajaba leiba taragadi wain jathang ase aikhoina manghan bai yarabra hengo aidi aikhoina Jisu Krista ngonda leiba thajaba sina wain jathang ase mangan bra haibine haidi aikhoina Prabhu Jisu Krista ngonda thajaragadi wain jathang ase thugai ba yabra haidi manghan ba yabra karisu kana dabu oiba yabra haibine amuk yengse Romans 3:31 asumna hai hengo do we then make void the law through faith God forbid ye we establish the law polna hai yade hai thajabi mafana khoina wain jathang ase make void karisu laitaba hengo kana dabu oina haidi masi manghan tagan gre haina aikhoina khanba haibse yade maramdi shona yade maramdi lo haibse aikhoina sembani hamni lo yaudana aikhoina hingbung ngamoy aduna lo haibse thajabagi mapana ishogu wain jathang ase mangan haibse yade adu Romans 2:13 da jo asumna hai ko for not a maramdi wain jathang adu tabata na missing adu ishogi mangna chumba nate adubu wain jathang adu tawba missing adu busaman bigini hai sidadi amu
sida mu hai masina khoina pikraba bible text adugi ona tainabugum aikoina ui adubu loina mak sumi bible haiba khuding se adubu magi ani je loina chanana aikoina chatkadabani sida for not the hearers of the law are just before God English type di lo khoina wain yathang gi ase taba khaktang khangba khatang taba khaktang adu ishona suman bide habni adubu haiba in basing adubu ishona suman bi habni khoina thasapingi mapana khoina shobu suman bi habase kanana saki pigini habda khoina masida leire hore mu makhada yengani amuk yengchi mathangda mu aikhoje isrogi thoujan gi mapana aikhoje kanbiba taragadi aikhoi pap andum tawduna leisira haibadi khoina 1 John 3:4 gi matungina pap haibji wain jathang thugaibani pap andum tawsira leijadi wain jathang andum thugaiduna leisira haibani masi Romans 6 gi 1 dai what shall we say then shall we continue in sin that grace may abound aikhoina thoujan to marang kaina phangningai gi dama aikhoina andum pap tawduna leisira verse to the God forbid shona yade makhasida I pazara roge verse 15 da mu yengchiko aikhoina Romans 6 ki 15 da what then kari oigni shall we sin aikoi pap tawsira because we are not under the law gi makha pondre under the law have say under the law but under grace thoujan gi makha pole adoi tare khoi law gi makha pondre khoi thoujan gi makha pole adudi khoi pap tawsira habni God forbid pap tawsira habdi waina thang thugai duna leisira habni God forbid waina thang akumjira habni God forbid shona yade haina asumna hai masida not under the law have say under the law have gi mani makha masigi asengba meaning ding law na ikoi bu maran siduna leibdo adunya khoin law gi makha pondre hai tardi law gi makha pondre hai ba taragadi aikoina law na ikoi bu maran side habne haidi aikoina masi maran sidre hai ba athadi prabhu jesu christ na so cross siba matamda law na ikoi mebang khudimak sisnu haina pi khiba condemnation ado prabhu jesu christ na cross sibim matamda muthat kareba aduna ikoina hujik law na ikoi bu sira pi bu ikoina oidre haibisineba masina madu lokthokre adu isa na pap torogadi madu adugi phangani haibje masine amu yengse if we are not saved by the law and faith and grace in Jesus Christ do not destroy the law how are we saved ikoina hai law na ikoi bu su kan bi bangamde hai adubu prabhu kan bi bangamde adubu prabhu jesu christ ngonda thajabgi mapana ikoi bu kan bi hai adoi tardi aikoina kan bidragadi ko adudi jesu christ laiba thajaba asigi mapana aikoi ase lo se thugai bu su yade hai lo na so khoi kan bi ba yade hai adu thajaba amasung prabhu jesu christ ngonda laiba thajaba amasung thaujan gi mapana aikoina lo gi thabak sing ase thugai bu su yade hai haidi pap tawduna laiba su yade hai adudi akoi kamaina kan bi bra haibisneba haibdi ngasai lo na akoi bu kan bi bangamde thajabam thaujangi mapana akoi bu kan bi bane hai aduga mu thajabam sung thaujangi mapana akoina pap tawduna lo thugaiduna pap tawduna andum leisira hai su bai bane yade hai adu tari kari no haibse adudi akoina kamaina akoi bu isona kan bi gini haibisneba masigi damakta di aina yamna sangna di chalaroi aduba aini samna haijarake bible da haibdo masine hoi akoina lo na akoi kan bi bangamde adubu akoina prabhu jesu christ ngonda thajaba adugi mapana akoina kan bigini habse adoi tari akoina lona nga sai gre akoi papi ni habse prabhu jesu christ na cross pangting dun sibike bje kagino papi nang ai gi damak hango aina tawkheba papi dandi lo thugai begi damak prabhu jesu christ na usin noina mahut oina akoi gi damak sibini haibje khangba matamda aikoina aigi pap sidagi nan thok chai garagadi aikoi gi pap pumna makaloina na aikoi prabhu jesu christ ngonda lakadabani habsneba Matthew 11:28 haise nakoi gi pap ki polong koding makaloina na hango aikoina prabhu jesu christ ngonda lau habsne aikoina prabhu jesu christ ngonda laja thajabagi mapana prabhu jesu christ ngonda laaga magi cross makongda aikoi tujagadabani haba hango masini hariba dumai toroga aikoina tujaraga prabhu jesu christ ngonda haijaba matamda aikoi gi thamoi khudimok che loina pisanba matamda prabhu jesu christ na aikoi gi pa makai do loina kopi gene nang aina hokiba punsida tawkiba pa makai mangna loina kopi gene henko aikoi gi pap sing ato sam thopi gene adugi pungpham aduda nahak nang aibu kan bi gene aduga mangna aikoi da pungning hong pibi gene ko adumaina kan bi ru matung dai di prabhu jesu christ na pungning hong pibi gene aduga
thawai gi mapana ikoi bu sun nongna pohangani ising dagi amasung thawai dagi ikoi bu nongna pohangani habsneba sangaba matungda step by step ne khudak ta haibna te nom gi sum torokani aduga Prabhu Jisu Krishna thajabagi mapana Prabhu Jisu Krishna ikoi gi thamoi da laigini aduga anauba covenant new covenant ado ikoi de thungangani kone Hebrew chapter 8 ga yawriba new covenant do hariba new covenant asigi mapana ishogi losing ado aigi thamoi de iduna thambigini habni adum ningsingduna leirani thamoi de iduna thambiba pungning de iduna thambiba di madu ningsingduna adum leiragani aduna thaba ama tawdringai da madu ningsingduna adum leiba taragadi aigi thamoi da leiba taragadi madu kaudaba taragadi karamna tawgani aduni asmai tawduna leigani aduga Prabhu Jisu Krishna da thajabagi mapana maki thoujan aduna hengko adugi mapana ikoi je ishogi wayan yathang sing ase one by one mahana ikoi bu ngal aikoi ki punsida mahana innaba sakti do pirakane grace habse madu mahana pirakani habsne step by no moda nate no magi process nate aduna wayan yathang ilan ba habse nang ai gi mapana te koina Krista da thajabagi mapana mangona changaba matungda Prabhu Jisu Krishna na ikoi da thoujan pirakani thoujan haiti aina ngamdabudu mana mateng pangbibudu thoujan piraga ai mi hatuna leiramba ai se mas ai mi hatpani habse ngasi shona khangangani thawai sembem panang mi hatpani nang mi hatuna leiriba nangi thabak sing do thadu adu matamda ina ngamdabdo adu matamda ina parthana tawgadabani shona onda ki pangan piu sakte piona mongonda ko phangri phawa ikona Jacob na shoga ikona Prabhu Jisu Krishna ga lamhangda mangakibdo nang ai bor pidribo ai nang sungda thado hebdo aduna ishor nang ai bor pidribo imasi thado pangamdribo sungja chalo haina adumaina pri taraga ikone I taraga humangi mota I taraga aikoi thamoi wana aikoi mongon changaga prasana tawgadamni adu matamda ishor gi thawjana aduna pangal aingona piraga madu mi hatpado thado pangangani adugi mathangda pap amamu nang aikoina machin thiba ngangduna dum leiramju oida padaba mayam ngangasu madu ishona mathang chum thorakani madu aigi pangana nate Prabhu Jisu Krishna gi mapanani chamna aikoina Prabhu Jisu Krishna na thajare aduri mongonda thajaragadi aikoina loina kanbira haragadi aikoina papa dum tawsira adum tawduna leiba hurambado dum huranduna leiba mi hatuna dum leiba mitulana dum lanaduna leiba shona pamdaba thabuk singado jugo sadaba singado dum tawduna leirba adu ishona aikoi kanbigedaba nate mana aikoi chum thorokani chum thorokdo aikoina surrender tawgadabani habsin John 3:5 ta josum na hai mi ama singdagi amsung thawai-dagi poktragadi ishogi ningtholabak changba ngamoy arang khubam phangoi aina phana thajai haragasu kaidoba thawai-dagi aduga isingdagi nang poktradi kamba ngamoy na hairi aduga Galatians 5:22-23 da suna khoina paro ikoina thawai na ikoi loina bi habse kaina thawai asembagi mahising ado phangani thawai asembagi mahising phangagidi ishogi wayan jathangna aduguma thawai asembagi mahi leiriba sing adugi markta ishogi wayan jathangna ngangdeba thajaba nungsiba sigi mayakta wayan jathangna thawai asengbana leiteba adugu aina mi harpa thabak taruba mitulana ba thabak toragadi wayan jathangna ibu maran sieba adubu thawai asengbagi mahi sing adi leiradi hariba thabak sing ase paapki thabak sing ase amata tawroeba masini ko aduga mu ekoina ishobu nungsi sana ishobu nungsibagi mapana koina 1 John 5:3 gi matuina ekoina ishobu nungsi habse maki yatanga aga ekoina ulakane base ishobu nungsi habse ekoina chinna ishobu nungsi habe yaroi aina nupi ama koire pakhanga amana laisabi am koibam ai nang nungsi haraka mangonda nungsi habagi khudam sing nungsi habagi adu thabangna uthoktraga nupi aduna sungtha thajaroi aduna ekoina ishobu nungsi habse kaina utkani haidi wayan jathang thabak sing asina ulakane ba mathanda masinga paibju mathanda ikoina Prabhu Jisu Krishna ngonda sangba mongonda makha ponbegi mapana leba Romans 13 gi 10 da ju asumna haikre maramdi nungsiba habse lairagadi wayan jathang asi loina ngak pangameba ekoina wayan jathang ba ngak pangamda baje nungsidabagi neba Mary Magdalena sukemati oktabe thabak toraga paisa tankiba nupi ado Prabhu Jisu Krishna magi papa do kopire mongonda changnamba saitan makhaido loina tanthopigre butare do tanthopire adu matungdagi kedoba mahakche matungda mana hana tawgiba thabak singdo ambuk toramdre tawkhidreba anongba mi adugumba Prabhu Jisu Krishna ngonda thajaba nupi ama oira keba pap yauktabi nupi ama oira keba aduga Romans 1 gi 5 ta haiko
by whom we have received grace and apostleship aduna ikoina Christ gi mapana ikoina thoujan phange koina thoujan ase kai gi phangbano haibana for obedience to the faith among all nations ami ikoina thajaba adugi mapana ne to obedience to the faith among prithibi gi jat singda leiba ikoina thajaba utpado thajabado aduda haiba inbagi mapana ikoina grace ase phangbane aduna ikoina haiba indradi grace phangroi ikoina matam kudingda kawgumse grace ase free da piragazu ikoina grace phang haiba sakhi je ikoina thoujan ikoina haiba shona haiba ilakaneba aduga aroiba matamda koi chalase aroiba matamda koi prithibi ga aroiba matam prabhu jesu christ na hek lakthange mamangda aroiba gi matam asida isho prabhu jesu christ ngonda thajaba amasung thoujan gi mapana isho gi wainda thangakpa magi remnan people lemhoba mi khujo khara पृथ्वी अरोइबा मतंदा प्रभु यीशु कृष्ण लाखो मतंदा लईगने हाइना बाइबल ए रेवलेशन 12:7 दा सैताना द ड्रैगन वाज रोड विथ द वुमेन सैताना याम सावि नुपी अदुदा सेंग चर्च अदुदा वेंट टू मेक war with the remnants of mag lemho river remnants अखोगी चर्च की lemho river अरोइबा मतंदा lemho खजितंग ngaiduna leiriba remnan gi magi dhara sing ado karamba remnan no had to which keep the commandment of show ya thang singakpa testimony of Jesus Christ Prabhu Jesu Christ ki sakhi sing piba masina habidi aroibada Prabhu Jesu Christ na lakting mang level remnan missing asina ishogi ya thangakni aduga Prabhu Jesu Christ ki testimony of Jesus Christ laigini habni adu Revelation 12:14 dasu asamna haire here is the patience of the saint here are they that keep the commandment of God and the faith of Jesus Prabhu Jesu Christ ki thajaba leiba ishogi ya thangakpa mi kangluba ma roiba matamda laigini ya thangakpa habse Prabhu Jesu Christ on the Thazabigi Mapana. At the Revelation 20:14 da Asumna Hai Madudi Karino Hibamatamda Masida Haidipse Karino have the Ishogi Atanga for missing Aduna Ahing Bagi Upambi Adugi Mahisha Panganagi Dama Sargagi Getting Ado Landana Equina Satpa Pangani have say Masine Vishnavsa Aduna Masidegi Equina Ngai Aduna Equina Aquina Thazabagi Mapana Thoujana कोइना ईश्वरबु कनबी हाइबगी साखीजे करीना नंग आइगी पुनसिदा उटकनी हाइबा मतंदा ईश्वरगी वाइन दाथंग अदो आइखोइगी पुनसिदा ngakpa हाइबदुना उटकने अदुनि थौजांगी मपाना थाजब मपानाइबु कनबी हाइबगी साखीजे वाइन दाथंग आइगी पुनसिदा उटकने अदु वाइन दाथंग ngakpa हाइबजे आइगी पंगन नते आइना ngसा हाइग्रे ईश्वरंदा थाजबगी मपाना ग्रेस की मपाना प्रभु जीसु ख्रिस्ट ना आइखोइगी थवाय से मपाना आइखोइगी थमोइदा लेरकांदा मसी साखी ओइनिङाइगी दम आइखोइदा लेगिदमने aduna aigi stand to sini aduna kana misina ngonda haibire aigi video yangba misina comment tabo nangdi wain da thangda makha polage hingba ibungo nangdi andum hingo ekhodi thachaping pan hingbani hai adu aina question khara hangba matande makhoina khumbangam de khumba matam makhoi adugi matam makhoina dum saurai adu aina haibanate akhodi bible na haibani adu aigi thajaba aigi stand ju Prabhu Jesu Christ na akhoi bu kanbiba ngamgani habi Prabhu Jesu Christ na akhoi bu kanbire habse ai kanbiba mini habigi sakhi je karin utkini ai gi wangang sangalam se sajata ishogi aningba ishogi apamba ishobu nungsiba habdo ai gi wangang sanganda ulakani habidi masi aina longa kya haina hona dragasu mathanda ishona Christ na laibiba dugi mapana longa pegi thabaksing thawagi thabaksing ado tawrakani habsineba lona akhoi kanbiba sungamde adu ai kanbire habse lona sakhi pigini habsini ताबरीबा मैमना ईश्वरना बोर पीबा ओइसनो।